Miyamna petrol fangdabagi awaba mayong naringai chairakta Moirang Kokilbon Da Leiba KIP oil pump da Yansinaba Tharamba Thengnare haina Kanglepak Students Association na Fongdorakpaga loinana Mari Lenaba Singda Yengsinbinaba hairakli Imphal West ki Khoyathong Da Leiba KSA gi Sanglenda Pangthokpa Paugi Mifamda Lubasigi Secretary General KH Sanjoyna Hindustan Petroleum gi oil pump asida Indian oil gi gari da purakpa Tharamba Thengnabadagi Thizilubada thau asi Yansinba thauni haiba khangbangam lakhibane Masagi mathakta Assam ge Digboy dagi purakpa thau asi chemical Sijinnaraga Semba zero oil ni haibasu khangbangamle Mari lenaba CAFNPD na yengsinba watpana Yansinnaba thau pusilakpagi thawong asi chatharakpani haibada haiman bathok loi haina maral sirakli Athuba matamda Mari lenaba singna pam asigi thau sing yengsinduna Tangdangba ama khangdri phawbadi pam asi makhatana hangbada loop asina athingba thamle haina fongdorakhi Hariba singma pam masisu hoye Manipur masaknai ba oja amkhaki oiramdagi oja sina lekhira matungda maje nan local amana chalaibani nan local se thatagi silon chalaibani habagi akhoi sorsong ju phangi aduna akhoi nahani badi akhoi Manipur se leiriba je adu moi nan local sing apam pam tawbagi mawong aduga akhoi je kemta khangaroi natragana KFNPD leiriba aduna ton ton bothoi disina kem yengsin midaba sina moi apam mawong da akhoi market se sanami mong sanariba je akhoi kesen ya janing daba adu khangni aduga akhoi je ahen ba sample sing je test taw natraga dobam tawdri akhoi ngasi kutakta yam tuna akhoi ngasi pressman je phamori maram hai taragadi huji thau phanade na yam na black te hala thongna ribo ibena sumaina akhoi gai de soningai oiba akhoi dagi asaba thau sina malhen jin yolakanda akhoi da tawriba suma thawong sing asida leiriba praja myam sina su mikup na sing lerakanda asingo thau tarom sing asidagi thingna bo khona badang oi oiba thawdang do lohon ngem to khoi ngasi pressman ase tawja